ꯍꯌꯦꯡꯒꯤ ꯙꯟꯇꯦꯔꯁ ꯄꯨꯖꯥꯒꯤ ꯄꯨꯖꯥꯒꯤꯅꯤ ꯑꯌꯨꯛ ꯄꯨꯡ 9:30ꯗꯒꯤꯅ ꯄꯨꯡ 12 ꯐꯥꯎ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯙꯟꯇꯦꯔꯁ ꯄꯨꯖꯥꯒ ꯂꯣꯏꯅꯅ ꯖꯣꯝ ꯄꯨꯖꯥ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯗ ꯑꯅꯥꯕ ꯑꯀꯟꯕ ꯂꯩꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯀꯗꯕꯅꯆꯤꯡꯕ ꯑꯀꯟꯕ ꯂꯩꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯗꯨꯒ ꯖꯣꯝ ꯔꯥꯖꯗ ꯀꯠꯆꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯑꯅꯥꯕꯁꯤꯡꯗꯨꯅ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯐꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯒꯤ ꯄꯨꯖꯥꯗꯨꯅꯤ ꯏꯁꯥꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯣꯇ꯭ꯔꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯀꯨꯝꯁꯤꯒꯤ ꯆꯍꯤꯁꯤꯃꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯏꯔꯒ ꯄꯨꯕꯤꯔꯛꯑꯣ ꯑꯃꯨꯛ ꯍꯪꯅꯔꯒ ꯏ ꯂꯩꯔꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯣ ꯈꯔ ꯆꯪꯗꯧꯅꯤꯅ ꯑꯗꯨꯒ ꯄꯨꯖꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯁꯦꯝꯃꯒ ꯂꯩꯔꯝꯃꯅꯤ ꯀꯣ ꯁꯤꯒꯤ ꯖꯣꯝ ꯔꯥꯖꯗ ꯀꯠꯄ ꯍꯩꯅꯆꯤꯡꯕꯁꯤ ꯆꯥꯔꯒ ꯑꯃ꯭ꯔꯤꯇꯥ ꯍꯥꯏꯗꯤ ꯁꯤꯗꯕ ꯑꯣꯏꯕ ꯑꯁꯤꯅꯆꯤꯡꯕꯗꯣ ꯄꯤꯅꯕꯤꯕ ꯑꯗꯒꯤ ꯂꯩꯅꯆꯤꯡꯕ ꯑꯗꯒꯤ ꯀꯦꯟꯗꯜ ꯗꯤꯄꯗꯥꯟ ꯖꯃꯗꯤꯄꯝꯒꯤ ꯑꯗꯨꯒ ꯀꯨꯕꯦꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯨꯕꯦꯔꯒꯤ ꯁꯣꯁꯦ ꯁꯤꯃ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯄꯨꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯗꯨꯅ ꯁꯤꯒꯤꯁꯤꯃ ꯐꯪꯉꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯏꯇꯣꯞ ꯇꯣꯞꯄ ꯏꯅꯔꯖꯥꯏꯁ ꯇꯧꯔꯕ ꯏꯁꯤꯡ ꯑꯃꯒ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯤꯛꯇꯣꯛꯄꯤꯕ ꯑꯅꯥꯕ ꯃꯁꯥꯗ ꯈꯤꯛꯄꯤꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯕꯗ ꯑꯐꯕꯅꯆꯤꯡꯕ ꯄꯤꯒꯗꯕꯗꯨꯅꯤ ꯍꯌꯦꯡꯒꯤ ꯄꯨꯖꯥꯒꯤꯗꯃꯛꯇ ꯄꯨꯡ 9:30ꯗꯒꯤꯅ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯤꯕꯈꯩꯗꯤ ꯑꯩꯅ ꯄꯨꯖꯥꯁꯤ ꯀꯠꯆꯒꯦꯗꯅ ꯇꯧꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯃꯤꯡꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯡꯅꯦ ꯑꯗꯨꯒ ꯒꯣꯇ꯭ꯔꯗꯨꯅꯦ ꯃꯗꯨꯃ ꯏꯔꯒ ꯄꯨꯕꯤꯔꯛꯄ ꯀꯥꯎꯔꯅꯨ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯟꯖꯟ ꯍꯪꯅꯕ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯃꯤꯡ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯪꯅꯕꯗꯨꯗ ꯊꯕꯛ ꯑꯃꯃꯨꯛ ꯑꯣꯏꯅꯕꯅꯤꯅ ꯃꯤ ꯆꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯋꯥꯕ ꯑꯃꯃꯨꯛ ꯑꯣꯏꯅꯅꯦꯅ ꯈꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯖꯃ ꯗꯤꯄꯝꯒꯤꯁꯦ ꯖꯣꯝ ꯄꯨꯖꯥꯁꯦ ꯑꯅꯥꯕ ꯑꯀꯟꯕ ꯂꯩꯕ ꯑꯁꯤ ꯑꯅꯥꯅꯆꯤꯡꯕ ꯊꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯙꯟꯇꯦꯔꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯔꯕꯦꯗꯤꯛꯀꯤ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯔꯕꯦꯗꯤꯛ ꯌꯣꯒꯅꯆꯤꯡꯕ ꯍꯧꯗꯣꯔꯛꯄ ꯑꯗꯨꯅ ꯁꯤꯗ ꯍꯤꯗꯥꯛ ꯍꯥꯏꯗꯣ ꯄꯤꯅꯕꯤꯕ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯠꯆꯒꯗꯧꯔꯤꯕ ꯄꯨꯖꯥꯁꯤꯗ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯌꯦꯠꯄ ꯑꯄꯟꯕꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯒꯗꯤ ꯃꯗꯣ ꯄꯨꯖꯥꯁꯤ ꯇꯧꯖꯍꯧꯔꯒ ꯐꯒꯅꯤꯗꯅ ꯅꯤꯡꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯃꯗꯤꯄꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯊꯥꯟꯒꯗꯕ ꯃꯩꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯃ ꯁꯦꯝꯃꯒ ꯊꯝꯖꯩ ꯃꯁꯤꯡꯗꯤ ꯌꯥꯝꯅꯗꯤ ꯁꯦꯝꯗ꯭ꯔꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯌꯃꯗꯤꯄꯝꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯊꯥꯟꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯤꯃꯗꯤ ꯍꯌꯦꯡ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕꯤꯕ ꯇꯥꯔꯦ ꯁꯤꯃꯀꯣ ꯍꯥꯏꯔꯤꯕ ꯁꯦꯠꯁꯤꯅ ꯃꯁꯤꯗ ꯂꯣꯏ ꯁꯨꯅꯕ ꯍꯥꯞꯄꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯣꯠꯇꯨ ꯂꯩꯔꯦ ꯑꯗꯒꯤ ꯍꯦꯛ 12 ꯊꯥꯜꯂꯣ ꯍꯥꯏꯕꯅꯤ ꯃꯩꯁꯦ ꯑꯗ ꯀꯦꯟꯗꯜ ꯃꯆꯥꯁꯤ 19 ꯑꯃ ꯑꯗꯒꯤ ꯌꯥꯝꯒꯤ ꯗꯤꯌꯥꯁꯤꯃ ꯑꯗꯨꯒ ꯃꯁꯇꯥꯔꯠ ꯑꯣꯏꯜ ꯌꯥꯎꯔꯦ ꯑꯗꯒꯤ ꯙꯨꯞ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯩꯈꯦꯠꯁꯤ ꯍꯥꯏꯔꯤꯕ ꯄꯦꯀꯦꯠꯁꯤꯗ ꯑꯗꯨꯝ ꯆꯦꯈꯥꯎ ꯑꯃꯗ ꯍꯥꯞꯄꯒ ꯂꯩꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯨꯕꯤꯔꯒ ꯍꯥꯡꯗꯣꯛꯑꯒ ꯍꯦꯛꯇꯃꯛ ꯍꯌꯦꯡ ꯃꯩ ꯊꯥꯟꯕꯤꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯀꯣꯏꯜꯁꯦ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯗꯤꯌꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯟꯕꯤꯒꯗꯕꯅꯤꯀꯣ ꯃꯁꯇꯥꯔꯠ ꯑꯣꯏꯜꯁꯦ ꯁꯤꯗ ꯍꯩꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤꯁꯤꯃ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ ꯄꯨꯖꯥ ꯂꯣꯏꯔꯛꯄꯒꯤꯗꯨꯗ ꯑꯗꯨꯝ ꯆꯠꯂꯝꯗꯥꯏꯗ ꯇꯧꯔꯒꯀꯣ ꯌꯨꯝꯒꯤ ꯒꯦꯠꯇ
ꯁꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯣꯏ ꯂꯥꯡꯉꯨꯗ꯭ꯔꯒꯁꯨ ꯍꯦꯛꯇ ꯍꯥꯡꯗꯣꯛꯑꯒ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯌꯦꯡ ꯌꯥꯃ ꯄꯨꯖꯥ ꯙꯟꯇꯦꯔꯁ ꯄꯨꯖꯥ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯝ ꯄꯨꯖꯥꯁꯤ ꯇꯧꯔꯦꯔꯒ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ